Online manipuri numidangi pau yengbiriba pumnamang puthoi lai shamna khurumjari ahanbada maroiba pau Kuki jona taliba union territory gi demand asi center na yaba ngamloidaba amani Amit Shah Manipurda Kuki jo proof na taliba union territory gi demand asi center na yaba ngamloidaba amani haina union home minister Amit Shah na Manipur gi governor da khangalakre hairi hiramasi gi matang da national gi pauche The Tribune da phonglakpa report amana hai haukiba tang amada union home minister Amit Shah na chair lauduna pangthokiba Manipur gi security review meeting aduda Kuki jo proof ki miyoi singna taliba union territory gi demand asi yaba ngamloidaba wafam ni haina union home minister Amit Shah na Manipur gi governor amasung state asi ga tai bangkok thongba official singna khangalakibani Tribal gi mi singna hena laiba district singda union territory gi makha demand tawriba separate administration gi wafam asi negotiation gi lambi leitaba amadi chanaba yaroidaba issue ni haina union home minister Amit Shah na khangan ki hairi amarom da center ga su channa ribala lup singna phone na khulai pairaga chathok chasin tawriba sing makhoi gi designated camp sing da lehanaba amadi wafam asi thawoidrabadi madu chap chana thengnana ba thorang lakhut kadabani haina union home minister Amit Shah na mari lenaba official sing da khangan ki haina The Tribune gi report asina makha tari aduga mathangi update asina pandam digi lokhacharake Amit Shah gi pre movement gi wafam kangpokpi da aremba takre kangpokpi landuna chatpangam kidre fox gi khongsa su saran kidre security gi gari mai thakre kuki na ha masirim nifurum sokle Union Home Minister Amit Shah na March Nipan degi Manipur gi lambi sing the free movement yahnaba pirakhiba instruction matung ina ngasi security ki akan ba section thoranga loinana MST gi passenger bus service hauduna National Highway 2 da senapati tamna sat ki bus kangpokpi district ki mafam kaya da masing yamlaba kuki sing lambi thingba degi lan thoktu na sat pangam kidre Union Home Minister Amit Shah gi wafam arem batakre amarom da fox ki ing tapagi paujil pubu khongsa su security singna saran kidre rapid action force RF tongbo minibus ama kuki singna mai thaki bagaloina na security force ki mai kaidegi lambi thingba kuki nupa nupi sing takhaina ba hotna bada tear gas cell sing kap ki bagaloina na khongang sing selakpa kuki singi marakta mi ama siki bagaloina nipu rom asok apan nangkhre asok pasingi manung da taraga turuk pibam luna soki hairi central government na lakulak pa thorongi makha da ngasi ayug infol gi international airport gi passenger bus service samadi helicopter service lamtha ki masing yamlaba security force ki ngak senduna lamtha ki roaching adudi infol dagi kangpok pi faur ga senapati yob amadi senapati degi kangpokpi faurga imphal yorokada bus amadi atai gari sing imphal degi bisnupur faurga surasanpur yogada amadi surasanpur degi bisnupur faurga imphal yorokada bus amadi atai gari sing lamtha ki bani route sing asigi manungta National Highway 2 da imphal degi kangpokpi district faurga senapati yongna satkada bus amadi atai gari sing kangpokpi district ki mafam kaya da masing yamlbu ki nupa nupai singna lambi thingbaga loina na sauna irang thorakhi bani adubu atai route ki oina di hojik ki oina irang thokpagi paw leitri imphal legi lamthaduna senapati yogada bus madi atai gari sing khongsat mapung phandana pa masing yamlabu kuki sing ngasi ayu angan badegi hauna thoraktuna morbung gampi phai kaithel manbi amadi proper kangpok pide lambi thingbagi thabuk sathaki lambi de gari satpa yadana ba nung uwa paisin baga loina na tiar mai thaduna thamki lambi chatpada apan ba ayat pa thokandana ba haiduna kangpok pide gi tongan mafam sing de masing yamlabu forcing deploy tawduna thamlabu su kuki nupi nupa amasung nupi singna singthakta gi National Highway da nungjauna singba interaktuna lambi thingbagi thabuk sathaki pawasin hai gampi phai amasung kaitel manbi area da security force amasung lambi thingba kuki sing ani gi marakta saungna mukna rakhi kaitel manbi area da lambi thingba sing amadi security gi akan ba mukna bada kadom dagi kapthar panu khangdaba nungmai maru na panduna lambi thingba da saruk yaba kuki na ha ama laikhidaba ga loina mi tara ka manga asok apan nangki laikhidaba mi dugi moming lal gauthang singsit chahi kuntra kawi kaithel manbi ward number 2 dagi ni hairi gampi fa area da security force na lambi thingba singi akan ba mong da mukna baga loina security force na tear gas cell sing kap to na miam tan khaina ba hotna ki nakal ani gi marakta mukna bagi thaudok lambi thingba gi khongjing sangsin khiba kuki mi kuntra gi mathakta asok apan nangduna manak nak paleng sing ta pukhatuna laikan naki asok pasingi manung da mi taraga torukti pibam luna soki hairi morbung dagi hauraga proper kangpok pi phau gi marakta mafam kaya da lambi thingba singa security force ka mukna bagi thaudok sing thoki security force na tear gas cell sing kaptuna miam tan khaina bagi thabuk sing chathaki khongyang sangsin besingna so security force nung langsin tuna amadi nauri kapsin tuna landaki amadi security force na tonglakpa mini bus ama khongjang sangsin besing na mai thaki hairi nakal amarom da ngasi Manipur gi highway khuding free movement satna lagani karigumba maduda athingwa pirakpa tarabadi logi obe sarak piragani haibu warep lauthokraba matunga si Federation of Civil Society organization force na satna ba lupsing peace rally satna ba lakpata security force na athingwa pirakpa dagi khongsat mapung fan kidre kabole kai de leba force ki office ta ngase pung ni pan makhai de lamthar matung peace rally adu satna ba
थोलकपदा सिक्योरिटी फोर्स सिंगना लेंगा के याउदे हाइदुना थिंगदुना थमकी अथिंगवा मरकता फोक्स समिनेरबे लुप सिंगना मागी गाड़ी सिंग थौदुना सटपा हौनकी पीस रैली अदुगा मरी लेना पाउमी सिंग उनबा अमदा फोक्स की प्रेसिडेंट टीएस मनिहारना हाइकेबदा इरांग असिना मरम ओइरगा चटपा फंखिद्रबा मणिपुरी लंबी सिंग होम मिनिस्टरना हाइरखिबा अदुबु सपोर्ट तौबु ओइना लमदम असिना इंगतप्पा लमदम अम ओइरकनबा पीस रैली असी सत्नबा होनबनी अदुबु फ्री मूवमेंट हाइरगा अथिंगबा थमजिलकपा हाइबसि लेंगा असिगी असुइबनी फ्री मूवमेंट ngमलुइदब ओइरबदी करिगी फ्री मूवमेंट यहनगनी हाइना लाउरिबनो चथोक चसिन फ्री दा यहलगनी हाइबगिदमक पीस रैली असी सिनबनी अमरोमदे इंडिया लेंगाकना तौ हाइबा मणिपुरी मियामना तौदुना लाकनी मसिगी मथकता खुलंगाकपा सिंगना पाइबा खुलाइसिंग अकनबा मतम थादुना पिखलकनबा हाइकिबा अदुबु मितैगी ओइरदी खुलाई कया पिखतख्रे मसिदसु नतना एमएलए मिनिस्टर सिंगी मयुमदा फावबा खुलाई थिंगत हनबा लेख्रबनी अदुबु कुकी सिंगी माइकैदगिदि लेंगाकना थोरकपा अककनबा मतम फावबदा खुलाई पिखलकपगी महुत्ता मतम अदु सांगदोकपिनबा हौजिकसु हाइरकली कुकी सिंगना इंडिया लेंगाकता फोंगला सिंगना फावबदा मखोइगी मथकता एक्शन अमता लौखटपा ngमदबा हाइबसि लेबक थिबनी हौजिकसु सिक्योरिटी फोर्स ना सिंगमाइरोंग यौरकपदा अथिंग बथमलबा मतुंगदा मागी ngमनबा लाकनदुना सेकमाई याइफकोल फावबा लाखि मफम अदु यौबदसु ngahekmuknaba thoki लेंगाकना सिलिबा MST की बस अदु मियोई अमता तोंगदना यामलबा सिक्योरिटी फोर्स सिंगना ngakतुना संगसिनखि मखा तरकपदा खोंगसत अदु सेकमाइगी याइफकोलदा लोइसिलबा मतुंगदा फोक्स की ओइबा अपुनबा मिफम अमा फमलबा पाउगी मिफम अमा पांगथोकी सिंगमाइरोंगदा लेबा फोक्स की ऑफिस ता पांगथोकीबा पाउगी मिफम द फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन की शांति की पाउजिल पुबा खोंगसत अदु फोक्स की ओइनदि साउना माइ पाकपनी हाइन लौई मसिदा माइथिरिबा से सेंट्रल लेंगाक मणिपुर की गवर्नर नि हाइन फोक्स की प्रेसिडेंट टीएस मनियार न थमलगली पाउगी मिफम अदु फोक्स की सेमिनार लुप सिंगना मकोक थोंगबसिंगना सुसरु याखी मागना मखा तारदुना तसेंगना फोक्स ना सिंदुना सटलिबा खोंगसत असे इंडिया लेंगा की वफम अदु इकाई खुमनबु ले अदुबु कुकी सिंगनादि इंडिया लेंगा की फिरेप अदु इंद्रे हाइबसि